Lakle lakle Inspector Tayai 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 Ahan mamagta da Inspector Tayai tabi riba singbu James Saigurjamna taramlok chuba galoina ikot nonja ngasi pujarak riba tangkak asi lising amaga chahunga thragani thoi shuba tangka anana thagachari sanglaba Inspector Tayai gi tonga ba crime ga mari leinari bu wari kaya puning lok singi dama pothokchari wari sing asi monodrama ama oirgasu thokliba thodok sing asengba thodok ki tonga ba crime sing puning lok sing oina naba amadi thogalon chanaron haujiki matamda tholiba thodok wathok kya maru miyamda tamduna sanajariba monodrama ama ngasi su poduna lakchari ano wari paring amada asiba phumba mari shubasha karigi damukta asiba phumba hari mamangi tangkak singda tabikre kunjamani asiba hakchang phumlaga thamang adu kanana karigi damak phumlibuno haibadi khangki mahaki masanupa anina chingnaba leki adubu asiba si kanana phumlangodori wari si makha tabada khaminas asiba phumba mari shuba tangka akhui tasingna kari mata khangjadaba ponumak loina khangida kariguma kharadi soidana leirangoni khal adubu wafam si lolage yauna lolaba aduga hairaru yauna haidragabudi aikhoigi budi thobudi leite ado angang sigi atma angang sigi thawaina khaknungai asengba chumadi mi magi mathakta aranba chalabadi lali chumlabadi chumi aduga mi mabu namja nam theknaba mi mada awaba chaitheng phangliba mi aduda magi michang changgadra natra mabu kangkhatpigidra natra mabu yokhatgadra haibududi ai wadi warubigno aidi masai police ta pau pidabiyar aduga aikoni siguma thabam to madumna police case haibam khoglei sidi police case ni so aibu warubigno athu matamda police soidina laani khal sir wafam asibu police ta sir khoina mani wafam asi police ta haigraman aduga haidaba siyadaban aibu warubigno hu thakpa thori yange toba sijage toba natraga rape aduga crime mi hana bonaba madu khakta nate logtunaba tonga tongan horan sin thimari linaba masi puno maksing si police kiri mathongni dana adugi mathakta nakhoi gi angang na tholiba thodokse it's a brutally rape masana yadana yamna tamthina rape chathaki thodok aduga masi bu losina bo hona ba haibase mama ampa oriba singsu cherak phangninga oi achumane sir madu puno mak kai khoilina khangse do isagi tungi punsigi dama khalaga wafam si aikhoina madu khwaidigi aranba khongthang amani ai kayara khan haije khogi aidi police ti natiko aidi doctor aidi mi gi punsi kan mani aduga aikhoi gi ethics ti aigi yengna ba phawba hospital asida magi punsi kan na bagi dama aikhoi gi mafam asida ming chanma matamda aina ot tawgadaba aduga magi punsi kan gadaba aina thodang kya logadaba leirabasu aigi nungai na dabududi mafam adu ute mase aigi thong aduna somna su mapa moibagi aduga somna su mama moibagi aduga somna makhura moibagi madugi thodang adu chap channel honjani angang asigi mathakta chathagi ba thodo khangna losen bi boragadi madu khwaidagi fataban ngahak leradi police laglaga wahang khradi soiden hangan tholiba thodo si matangda losen gena khalaga su madudi lot pe diaro angang aste kanana rep chathagi ba karigi dama aduga adomna karigi loseliba wafam asigi chapchaba police na kham matamna madugi pakumdudi khumnan ho sem sabi aigi wadi angangi punchi kanana badi aina daita lojari aduga nasai aina khangjaba dasu imung manung sana lupa kai tokta ni am kan hona male sir surga nomaga chajabani na sir pai lejada na taw aigi maigedigi tawya ba pangba ba mateng pangjai tasena thodo siam nuai ta ba thodom aigi chanu pidamak thokpa thodom ni khalaga aina shel amata lawdana bo hona jai sir wafam sibo adubu aina shel di lawro aseng badi police ta haibi panisha ai soidena haijek mutangai ai call malai oh Inspector. Oh, hello sir. Karama matam non lapi gedori sibo. Imung manung su wari sanar galai jarabe. Yaragadi khachitang yang somda laksan birabadi. Waru bi bade do. Ai soidina langna hona ji. Athu bagi oina case ma khak chatta ba yadam gi chan. Ai koi lambi dale. Soidina ma ke koi ma phom du yoksin jarki. Aduga imung manung wari sanar ga makoi wakal tanana bagi dam khachitang doctor hona biro. Ai gi magedi gi Inspector. Loin hona jarab. Tangai padana imung manunggi miyoi singsu ai police ta complaint tore haidun haijarab yam nuaijare doctor adudi ngak lerega khoi soiding yoksin hona jaki ai khoi athobu gi chatta biya dabam khak chatra ne ai soidre yoksin jarakan aduga angangi phibam na kamdo bire doctor Inspector angangi di yamna khudong tiningai du oidre adubu tangai phadana hospital adi matam khrali ta biya ro soiding yoksin biro ai
ngaijarum ge sir pani pani doctor ai soidana laksari fare adudi ai thamjari pani doctor aduga ai gidi hojik police call toresini tangai phadana siguma case amada ina loishanaraga hekta pangya da yabadi madudi aina su yadabanina waru bibi adiko aina police ta taksari haidana sir kashu kaibalite sir koina phai haibadu sir akhoi gidi maduda karisu yechar yam nungaijare wafam asa ingonda tambiningdragasu horen police la agadi wafam si chapchana hanga kanena khale ana police na hakpa matamdadi wafam singasi ningthijana kumbiu aduga imung manung tanaraga kari khumsige haidana oida padaba natam aseng wathoki bathodo do maduda tambi marale be yorom labasu thodo se mari lena police na kari kari tobu yabagi habdi yengsi aduga angang sigi deina haijake badu magi da maksangba sel khudima aina loina puthoko aduga masi mathangdi khangbiu haribasi police ta sengbo wafam hainaba angang gi punchi kanana bane habasi di masi mathangdi khak kaubigana kadai da lady jana makhoi ani humsina karigina phone se amata su paidi ani mina phone chale magina phone su chati karino sik tawdoise yumda halakpa matamda lambi da ngai dunu leiramlaga angang da mo kian khangan ba tawlabadi adu karigina mana mopa hat kibagi laman khungani hadana thang pariga chale haribasi thangisena mana kadomda chaliba adu natragana ai khoibu lambi da lakpa ngai ba phai yengba tare dana kariguma nang ngamlagana nang ai ngamlagana yengba tabane adu kadom nakandana mana salanga doribasi mana chatkena chalabadi ai khoina lakadaba lambi habadi chingna sikoiraga highway tadringegi lambi side khoigi satfam mafam asida ngai don leiramgadra natraga chingna sigi maning lomda khatona leiramdaba mafam mabu halaga phumlamba mafam adomda chalibra thangai singna magi mabuningda khalibo khana sikari sigi kangujina phone somata paiti gari thongduna dum leirabra amuktanga phone si toksenke oh chale handam ka pairak thrabati oh hello pame kaya ge dajo lambi de gari khamini dajo gi phone miskun phane am lermi amata paide dajo ai gari tongmani na makon ta hawdra dajo kari haige dajo ai nang kadai le hauji jin kai legi koi asum palom de gi phogalaga simon simaning lom da la gi tawni adu kai legi dajo phone toroi bu kai gi aina phone toroi simaram leibagin fatraba machin manao da makhuda thang paiduna khatona leitam phum adum da sakhi aina khanmada nangna domda ladi soidna mayong nan ado lambi do ko thogalo tajo akhoi di phaniam chingolom da thogjale akhoi khato leitam phum adoma parom da yoksala gadore aina hariba sinine ai suma phum do yor gadore nakoi maning halaga chatkira aduga mafam adom da lakon tajo mana thang paraga kai do jeno thang pai do akhoi di yani hairo tajo ai akhoi di yan me yan da bana tine mi phatabani ne nahan makhuta chai pairaga akhoi de tek tongnu bu tori du dro mahak po poliba mahak ki mapa du ai gi sukaton ai gi ipa gi marang pa hadu bu mahana madu khangdre isin naw ma sak khangdram mahabharata machin manau thangni yanthana bu ma wari do ningsing akhoi gi su machin manau phatrabadi phattabagi li chalaktuna akhoi da waba ta ga dori tajo adudi akhoi di lan thor ko dori ngal tang khamani tajo adum laksala jira aduga tajo aina haribsini ne ai laktre phawm phum du lera mama natraga maning halaga chalo ai mafam du yoksal ki phone do thamo ai yam thuna mafam du dalaki tajo akhoi ahum bu di suri tajo aina haribsi pamen thoksa da batoguna mafam du diga maning halaga chalo natraga ai mafam du dalakani hoi tajo ai yang na mafam du chatta beroi masai makai phone di paidra mana phone paira khansidena mo mafam du mung la am hai moti yang na thongjalki ai pana leitaba mafam aigi ipabu mihatina hatkiba mafam simaktada ai bagi punshilo shindu mis makhugi lurendu aina thangna kaktaga mafam asida phumba ipame karigina mafam asida police na
ꯃꯈꯣꯏꯒꯤ ꯆꯦ ꯊꯦꯠꯆꯜꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯨꯝꯃꯔꯥꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯊꯣꯏꯕ ꯑꯃꯗꯤ ꯄꯥꯝꯃꯤꯕ ꯐꯥꯗ꯭ꯔꯤꯕ ꯑꯩꯅ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯥꯕ ꯀꯧꯕ ꯂꯩꯇꯦ ꯇꯥꯆꯧ ꯑꯗꯨꯗ ꯒꯥꯔꯤꯗ ꯃꯤ ꯑꯃꯅꯤ ꯂꯩ ꯄꯥꯃꯦꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯔꯤ ꯄꯥꯃꯦꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯥꯛꯑꯣ ꯆꯣꯡꯊꯔꯛꯑꯣ ꯁꯣꯝ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ ꯐꯅꯤ ꯇꯥꯆꯧ ꯂꯥꯛꯑꯣ ꯁꯣꯝꯗ ꯇꯥꯆꯧ ꯂꯥꯛꯑꯦ ꯁꯤꯗ ꯈꯥꯃꯣ ꯑꯝꯇ ꯈꯥꯃꯣ ꯅꯣꯏꯒꯤ ꯁꯤꯗꯤ ꯅꯌꯥꯝꯕꯁꯤꯡꯗꯨꯅꯤꯅꯦ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯀꯩꯅꯣ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯀꯔꯤꯒꯤꯅꯣ ꯂꯝꯕꯤꯗ ꯑꯩ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯅ ꯃꯐꯝꯁꯤ ꯂꯩꯔꯝꯕꯁꯤ ꯅꯈꯣꯏ ꯁ꯭ꯋꯥꯏ ꯂꯧꯕ꯭ꯔꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯀꯩꯁꯨ ꯁ꯭ꯋꯥꯏ ꯂꯧꯗꯦ ꯊꯕꯛ ꯆꯠꯂꯨꯕꯅꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯍꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯀꯩꯅꯣ ꯅꯍꯥꯟ ꯋꯥ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏꯅꯦ ꯊꯧꯗꯣꯛꯁꯤꯗ ꯅꯈꯣꯏꯅ ꯁꯦꯜ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯏꯄꯥ ꯅꯈꯣꯏꯒꯤꯁꯨ ꯅꯈꯣꯏꯔꯥ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯛꯂꯒ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯄꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯊꯥꯡꯒꯤ ꯗꯥꯛꯐꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤ ꯈꯪꯉꯦꯅ ꯊꯥꯡꯖꯧꯁꯤꯅ ꯑꯎꯕ ꯏꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯉꯛ ꯁꯝꯗꯣ ꯑꯩꯅ ꯀꯛꯊꯠꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯖꯟꯒꯅꯤ ꯑꯁꯤꯕ ꯐꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯐꯨꯝꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯅ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯊꯥꯡꯅ ꯀꯛꯊꯠꯂꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯒꯅꯤ ꯀꯩ ꯋꯥꯅꯣ ꯇꯥꯆꯧ ꯇꯥꯆꯧꯅ ꯍꯥꯏꯕꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯒꯦ ꯇꯥꯆꯧ ꯇꯥꯆꯧꯅ ꯀꯅꯥꯅꯣ ꯃꯉꯛ ꯀꯛꯀꯗꯣꯏꯕꯣ ꯇꯥꯆꯧ ꯑꯩ ꯆꯠꯀꯦ ꯑꯩ ꯁꯣꯝꯗ ꯆꯠꯀꯦ ꯑꯩ ꯇꯨꯃꯤꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯅꯁꯥꯒꯤ ꯅꯥꯔꯥꯟ ꯌꯥꯔꯕꯗꯤ ꯅꯪ ꯀꯟꯕꯤꯒꯦ ꯊꯧꯗꯣꯛꯁꯤ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯗꯨꯅ ꯇꯧꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯔꯤ ꯔꯣꯜ ꯂꯧꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯈꯣꯏꯗ ꯁꯦꯟ ꯊꯧꯕ ꯆꯠꯈꯤꯕ ꯏꯄꯥ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯕ ꯅꯈꯣꯏꯅ ꯁꯦꯜꯗꯨ ꯄꯤꯅꯤꯡꯗ꯭ꯔꯒ ꯏꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯨ ꯏꯄꯥꯒꯤ ꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯆꯧ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯕꯨ ꯇꯥꯆꯧꯅ ꯈꯜꯂꯤꯗꯣ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯩꯝꯇ ꯂꯩꯇꯦ ꯍꯣꯏ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯈꯣꯏꯁꯨ ꯆꯠꯃꯤꯟꯅꯕ ꯅꯈꯣꯏꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕ ꯑꯇꯣꯞꯄ ꯈꯨꯟꯅ 시래 그래도 되죠 아코이도 부부 영시 그리기로 나코이슈 라미나니 나코이슈 불라 막품 마시다 막가막가 각탈라가 품마가 나코이슈 당거든 그림 돌시 하다 푸들 내리 아이씨 그림 돌시 에이 타도 에이 타도 나세 타도 하니까 에이 하긴 타도 안한 그게 보이노 라워 ngasi디 놈이 추리나 난 ngasi디 mafam asida na khuda thang pariga ai khoi bungai dun lerami nangna mafam ase sakre habase nangbu he poliba nangi ima ai khoi ni dom chaduna pawta makrama aduga mafam asida ngasidi yengna batari dana dajo mai mi kaje loina kai dajo ka shukangda banga asida nangna na khut thabang ngamlabani darasing ngasi nangna mafam asida nayamba thoiba kanano haibado nang khangan badari lao aina parise si kai mangge sa se nungda sori si kai no sibo se ladu na te thang nangna thang pariga kari dodoriba ai khoine di khura do ipa ko ma khan mane angang hek ori nge dingi mana yumda shal thobla pada ai khoi nakong singjai heiduna lak nongmadi sanpham singdo singe khandana salekiran ipa ga pomina mari khandana khoine nungsina adubak thangki adubu ipa du hat ki haiduna ke sunat tam nangna sunar ansin 란치버 시다 바나티네 라오네 라온 파리 어디디 가서 뭐뭐 난 열거노 그래 열거노 그래 난 그랬다 좀 부르가 나는 내가 그다음들아 나 진짜 나쁜 막 막판마시
ꯀꯔꯤꯅꯣ ꯑꯥꯗ ꯂꯣꯏꯅ ꯐꯨꯅꯔꯦꯅꯦ ꯁꯥꯔ ꯊꯧꯖꯤꯜꯂꯣ ꯀꯃꯥꯏ ꯊꯧꯖꯤꯜꯂꯣ ꯈꯥꯝꯃꯣ ꯍꯩ ꯂꯦꯞꯄꯣ ꯂꯦꯞꯄꯣ ꯍꯩ ꯅꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯊꯥꯗꯣ ꯁꯥꯔ ꯊꯥꯡ ꯊꯥꯗꯖꯔꯦ ꯁꯥꯔ ꯀꯔꯤꯅꯣ ꯊꯥꯡꯗꯤ ꯗꯔꯥꯁꯤꯡꯅ ꯄꯥꯏꯔ ꯆꯠꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯈꯨꯠꯇ ꯊꯥꯡ ꯄꯥꯏ ꯂꯩꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯊꯥꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯜꯂꯛꯈꯤꯕꯅꯤ ꯁꯥꯔ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯁꯤ ꯁꯣꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯃꯪꯂꯦꯝ ꯃꯈꯣꯏꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯏ ꯊꯣꯛꯂꯤꯕꯁꯤ ꯁꯥꯔ ꯃꯥꯅ ꯂꯝꯕꯤꯁꯤꯗ ꯑꯉꯥꯡꯕꯨ ꯉꯥꯏꯔꯒ ꯃꯍꯥꯛꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯁꯥꯔ ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯃꯦꯜ ꯉꯁꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ ꯑꯩ ꯗꯔꯥꯁꯤꯡ ꯅꯪꯉꯣꯟꯗ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯥ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯅꯪ ꯀꯔꯤꯅꯦꯅ ꯈꯟꯒꯦ ꯁꯥꯔ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯈꯤꯕꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯅꯪꯅ ꯊꯥꯡ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯃꯥꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯈ꯭ꯔꯕ ꯑꯗꯨꯁꯨ ꯅꯪꯒꯤ ꯏꯃꯥꯅ ꯑꯊꯣꯏꯕꯒꯤ ꯃꯃꯥꯗ ꯄꯥꯎ ꯄꯤꯔꯛ ꯑꯊꯣꯏꯕꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯁꯥꯔ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯝꯕꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯅꯠꯇꯦ ꯁꯥꯔ ꯃꯥꯒꯤꯁꯨ ꯍꯥꯏꯖꯜꯂꯤꯅꯤ ꯁꯥꯔ ꯊꯥꯖꯔꯒ ꯁꯥꯔ ꯁꯤꯗꯩꯗ ꯑꯩꯈꯣই ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯃꯅꯤꯊꯣꯏꯒ ꯃꯪꯂꯦꯝꯒꯗ ꯃꯣꯏꯗ ꯍꯪꯕꯤꯌꯨ ꯁꯥꯔ ꯌꯨꯝꯒꯤꯗꯣ ꯃꯥꯏ ꯃꯤꯠꯀ ꯂꯣꯏ ꯀꯥꯏꯁꯤꯅꯤ ꯑꯩꯒꯤ ꯃꯥꯏ ꯃꯤꯠ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯇꯥꯖꯧꯅ ꯑꯩꯉꯣꯟꯗ ꯐꯨꯕꯩ ꯅꯠꯇꯦ ꯁꯤꯒꯤ ꯇꯥꯖꯧ ꯗꯔꯥꯁꯤꯡꯅ ꯃꯥꯅ ꯊꯠꯂꯒ ꯃꯅꯥꯎ ꯅꯨꯄꯥ ꯃꯣꯃꯣꯒꯅ ꯑꯩꯈꯣꯏꯗ ꯐꯨꯔꯛꯈꯤꯕꯅꯤ ꯌꯥꯔꯦ ꯄꯥꯝꯃꯦ ꯗꯔꯥꯁꯤꯡ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯒꯅꯨ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤꯅ ꯅꯉꯣꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯕ ꯑꯗꯨꯒ ꯅꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯅꯕ ꯍꯣꯠꯅꯕ ꯃꯁꯤꯗꯤ ꯑꯥꯏꯟꯅꯁꯨ ꯁꯨꯡꯌꯥ ꯌꯥꯗꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤꯆꯪ ꯆꯪꯕꯅꯤ ꯁꯤꯗꯩꯗ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯣꯏꯕꯒꯤ ꯑꯊꯣꯏꯕꯒꯤ ꯃꯤꯆꯪ ꯆꯪꯗꯕꯒꯤ ꯋꯥ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯨ ꯅꯪ ꯀꯔꯤꯅꯦ ꯈꯟꯒꯦ ꯁꯥꯔ ꯑꯩ ꯊꯥꯡ ꯄꯨꯔꯒ ꯂꯥꯛꯈꯤ ꯁꯥꯔ ꯀꯔꯤꯒꯤ ꯅꯆꯤꯟꯊꯤ ꯀꯔꯤꯒꯤ ꯅꯆꯤꯟꯊꯤꯔꯤ ꯃꯥꯅꯤ ꯁꯥꯔ ꯃꯣꯏꯅ ꯁꯤꯗꯩꯗ ꯊꯥꯡ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯦꯞꯄ ꯂꯩꯔꯝꯕꯅꯤ ꯃꯣꯏꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥꯖꯧꯅ ꯒꯥꯔꯤ ꯊꯧꯔꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯕꯨ ꯀꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯖꯧꯅ ꯃꯉꯣꯟꯗ ꯌꯥꯜꯂꯛꯄ ꯊꯥꯡꯗꯣ ꯇꯥꯖꯧꯅ ꯃꯨꯟꯕꯅꯤ ꯇꯥꯖꯧꯒꯤ ꯄꯥꯝꯕꯣꯝꯗ ꯁꯣꯏꯗ꯭ꯔꯤꯁꯨ ꯃꯥꯅ ꯊꯥꯡ ꯌꯥꯟꯊꯔꯛꯄꯒꯤꯅꯤ ꯁꯥꯔ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯃꯥꯅ ꯍꯥꯠꯅꯕꯒꯤ ꯍꯣꯠꯅꯕꯅꯤ ꯁꯥꯔ ꯁꯥꯔ ꯑꯩꯈꯣꯏ ꯄꯥꯃꯦꯜꯒ ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯆꯔꯨꯕꯅꯤ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯁꯥꯔ ꯃꯅꯤꯊꯣꯏ ꯁꯥꯔ ꯄꯥꯃꯦꯜꯅ ꯍꯥꯏꯔꯤꯁꯤꯗꯤ ꯂꯣꯏꯅ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯥꯔ ꯑꯆꯨꯝꯕꯅꯤ ꯄꯥꯃꯦꯜ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯔꯒ ꯆꯨꯝ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯕꯅꯗꯤ ꯂꯝꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯊꯥꯡ ꯄꯥꯏꯔꯒ ꯃꯐꯝꯁꯤꯗ ꯗꯔꯥꯁꯤꯡ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯝꯒꯅꯤꯅ ꯑꯗꯨ ꯃꯌꯥꯝꯕꯅꯗꯤ ꯍꯜꯂꯒ ꯆꯠꯈ꯭ꯔꯣ ꯃꯐꯝ ꯑꯗꯨꯗ ꯐꯥꯎꯔꯒ ꯂꯥꯛꯑꯅꯣꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯝꯕꯤꯁꯦ ꯐꯅꯌꯥꯝ ꯊꯧꯖꯜꯂꯛꯈ꯭ꯔꯕ ꯑꯗꯨ ꯒꯥꯔꯤ ꯇꯞꯅ ꯊꯧꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯅꯍꯥꯟ ꯃꯣꯏ ꯄꯥꯕꯨꯡ ꯂꯩꯇꯕ ꯁꯤ ꯐꯝꯃꯝꯕ ꯃꯐꯝ ꯁꯤ ꯃꯄꯥꯁꯦ ꯃꯣꯏ ꯆꯣꯡꯊꯔꯛꯑꯦ ꯐꯟ ꯆꯣꯡꯊꯔꯒ ꯃꯈꯣꯏꯗ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯁꯥꯔ ꯈꯥꯝꯃꯒ ꯍꯦꯛꯇ ꯐꯨꯕ ꯆꯩꯕ ꯍꯦꯛꯇ ꯇꯧꯔꯛꯄꯅꯤ ꯁꯥꯔ ꯃꯣꯏꯒꯤ ꯃꯌꯥꯝꯕ ꯂꯥꯛꯑꯝꯗꯗꯤ ꯑꯩꯈꯣꯏ ꯊꯥꯡꯅ ꯂꯣꯏ ꯌꯥꯟꯊꯠꯂꯝꯕ꯭ꯔꯁꯨ ꯈꯪꯗꯦ ꯌꯥꯔꯦ ꯇꯔꯥꯁꯤꯡ ꯒꯥꯔꯤꯗ ꯀꯥꯒꯠꯂꯣ ꯁꯥꯔ ꯑꯩꯈꯣꯏꯕꯨꯗꯤ ꯁꯥꯔ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯒꯥꯔꯤꯗ ꯀꯥꯒꯠꯂꯣꯅꯦ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕ ꯌꯥꯔꯣꯏ ꯀꯣ ꯀꯥꯒꯠꯂꯣ ꯅꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔ ꯃꯤ ꯍꯥꯠꯀꯦ ꯇꯧꯕ ꯃꯤ ꯌꯥꯟꯒꯦ ꯇꯧꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯔꯤꯒꯦ ꯍꯥ ꯃꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯔꯛꯇ꯭ꯔꯕ ꯁꯥꯒꯤ ꯋꯥꯈꯜ ꯈꯟ ꯇꯥꯔꯗꯤ ꯃꯤ ꯃꯔꯛꯇ ꯂꯩꯇ ꯇꯥꯔꯦ ꯁꯥꯒꯤ ꯃꯔꯛꯇ ꯂꯩꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯑꯣꯟꯅꯅꯕ ꯋꯥꯔ ꯋꯥꯇꯦꯝ ꯇꯥꯕꯅꯤ ꯆꯂꯣ ꯒꯥꯔꯤ ꯀꯥꯒꯠꯂꯣ ꯁꯥꯔ ꯃꯇꯨꯡꯗ ꯁꯥꯔ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯧꯖꯔꯔꯣꯏ ꯁꯥꯔ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯐꯖꯅ ꯁꯤꯟꯅꯒꯗꯧꯔꯤ ꯅꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊꯥꯗꯣꯛꯀꯗꯣꯏꯅꯣ ꯍꯥ ꯀꯥꯒꯠꯂꯣ ꯒꯥꯔꯤꯗ ꯀꯥꯒꯠꯂꯣ ꯒꯃꯥꯏ ꯐꯅꯤ ꯁꯥꯔ ꯀꯔꯤꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯊꯥꯡ ꯇꯥ ꯌꯥꯝ ꯍꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯔꯗꯤ ꯐꯒꯗꯕꯅꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯔꯁꯨ ꯑꯗꯨम पायरगा करीनो येक्नबदा सिजनरदि फादौबा करीनो महाभारत के लान सथरिब्रो करीनो करी हायगदगे अचुम्बा खरगा तौबा फबनिको महाभारत तदि करीनो कर्ण से हेरोदि ओइबनि कर्ण से हेरोदि ओइबा अदु मासु करीनो फतबगा संग तौरुरमनिना दुर्योधनगि मिचंग संगोबदगि करीनो कर्णदो करीनो मंगा केनगिबनिको कर्ण फतबा मिदि नतेदना अदुना नंगसु करीनो नंगि पाबुंगनो फतबा थबक तौरमबे याय तौरमदबसु याय अदु नंगना करीनो फतबा थबक तौरदि पाबुंगि मिचंग चंगदि नंगसु करीनो नंगाक्तु केनबा ताबा नथ्रो उपाय लेति अखोइसु नंगिदि करीनो नंगा केनबगे अयाबदि अखोइदि पीबदि लेतिको अदु अमदि लेइ हाइबदि यादिको मनगन ओंथोगा तुंग ओंथोगा चेलहलगा तुंगदगी कापदो
ꯑꯗꯨꯗꯤ ꯄꯨꯂꯤꯁꯁꯤꯡ ꯌꯥꯝ ꯍꯩꯅꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯥꯏꯀꯣ ꯑꯗꯣ ꯀꯥꯟꯅꯗꯦ ꯅꯪ ꯁꯤꯗꯩꯗ ꯋꯥ ꯁꯥꯅ ꯉꯥꯡꯕꯒꯤ ꯐꯔꯛ ꯇꯨꯔꯛꯇꯤ ꯇꯧꯔꯛꯀꯅꯣ ꯍꯥꯏꯅ ꯇꯨꯅꯕ ꯌꯥꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯊꯕꯛꯇꯣ ꯅꯤꯡꯁꯤꯡꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅꯕ ꯂꯩꯗꯥꯏꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯐꯥꯈꯤꯕ ꯏꯁꯩꯗꯤ ꯉꯪꯂꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯅꯕꯗꯥꯏ kakarbiyo adugi thabak adum lei sir ai soigre sir karino soigre haibni garoi ni karino ai namai de khobana babak thagi soigre habi yagadro yari yari gadi de ko chalo ne ka kyo ne koi do saugala gani ko gan ngai no misida kana mata gan ngai gi wesu pirakti koi do saugala gani ai ne de mi khodingi masida wesu piri ba duga ingonda na wesu piri ba koi do saugala tan ngonda loina tainara gani ko chalo chalo sakyo kakalo gadi de kakakyo hai karino manao nang chuni ni chalo thanga pai de karino yeng badadi samu masaga male karino camera da gadi pha phajaba camera matung da karino iwa wa budu gi time ni nang gi sine sir adudi sir ikoi mo athoiba angang sing ase puna samina phani sir aduga sopan yor di hospital da sir ai soidana ai ikoi gi hospital ma chamale adu doina yare aduga makoi gi halaman sing da sloina mara leba sing akoina police custody da loina pukre den tumi aduga kaisu khalor makata badi kari tor kadigi do koi tanar yeng karena case asi loidri akoi yamna kumna thijale aduga wafam asi chautok dana imung da muk khana chaina bagi sir madu kari mata tawjaru sir parasu patrasu masa sing asi patrasu masa sing asi bu popi mama na paw asi na koi gi ma da tamakiben na koi ma na mo koi police station na tamakban aduna wafam asi khangedana phani sir sir adudi akoi mo pame sir chalo adudi hojiki karisu tawroida makoi leitrabani na akoina warawate maga phajana ne kari kari lege du yengasi ko phani sir yaragadi machi manau nungsi khangdaba singasi machi manau singsida sumaina ku thaba ya debse khar phajana tapiro sir pare athoiba chanabado phani sir pame lo chasilo hoit sir akoi muk chasaru gi sir chalo Karino sir si machi manao ase mo lambi de thalaga mo phuram sir akoi mo lamdradi akoi lamdradi athoiba na phudana bu makoi ni si bong siramase adubu mafam asi mayam asi lamdrabadi mo pamel si muk siramase angakpani case asi loidri koina kopna thijale hababu magi wakanda akoina thoibagi mung manungda makoi de mi changchang budong mana khankrin masi punamaksi ningthijana wakhan tana namagi de mo warakpata chal phani sir nungai ge dorida sidagi de ningthijana padana warakwa ba yarani sidagi de aina khara karina thawai yau jabaga yare thoro amu hospital sakada phani sir Gamai. Sir, on the come. Credon, sir. Come on to come. Funny, sir. Sigi todo to pump sidagi. Sidata river. Yum anihum. Sir, a sigi pat ki manak the kri hagad no pat ki matak the hagad, sir. Stay yum curly delay mali, sir. Yum curly later. Mafama sida todo motoko di mokoi. Karimeta kang the bazar. I couldn't hand yang body. Singshigi som nakan khakdan maning thangba side asumna yum tarangane habedi khangti krino sa makoi side thawdo thokpa mi hat pokhor karim thata da bazar gamai mi se mafam sida hatraga so atopa mafam da halaga poraga mafam sida hundo bose adubu mafam sida koma ma tawba aduga mafam sida mi mafumba makoi karimata khangda bazar sir adubu di krino ahing da gumba fumbora di sir khangda bose gamai adubu hing mafam sida tawbadi soidana tapam the leiriba si panglab lapanati aduga pare salashi think hospital da muksa tabiya da bane punisher chalo thoro punisher chalo thoro darasing sir mafam sida na koi pabunga mi khangna balai bro sir adumadi ai di karim ta khangdi sir mafam asida nakoi gi pabungno lakto iskari kuina nan thiba matam dadi nakana som dadi kun ta haude duga sigi ching maning lom sida kun yum kharadi ta ne sir
ꯀꯔꯤꯅꯣ ꯑꯁꯤ ꯌꯨꯝꯁꯤꯡꯁꯤꯗ ꯆꯪꯉꯒ ꯁꯥꯔ ꯁꯤꯗ ꯃꯤ ꯍꯥꯠꯄ ꯈꯣꯠꯄꯒꯤ ꯇꯥꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯤ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯤ ꯍꯥꯠꯄ ꯈꯣꯠꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯁꯤ ꯃꯈꯣꯏꯁꯤꯗꯩꯗ ꯀꯔꯤꯃꯇ ꯈꯪꯗꯕ꯭ꯔꯥ ꯁꯥꯔ ꯆꯪꯉꯒ ꯍꯪꯉꯨꯁꯤꯔ ꯁꯥꯔ ꯒꯥꯡꯃꯩ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯐꯅꯤ ꯁꯥꯔ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯤꯃꯥꯡꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯃꯤꯃꯥꯡꯗ ꯍꯥꯏꯕ ꯍꯥꯏꯗꯕ ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯗꯣꯛꯇꯔꯅ ꯀꯜꯂꯤ ꯗꯣꯛꯇꯔꯅꯗꯤ ꯄꯨꯂꯤꯁ ꯀꯦꯁꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛꯀꯤ ꯀꯔꯤꯃꯠꯇ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯇꯥꯖꯧ ꯋꯥꯐꯝꯁꯤ ꯁꯦꯡꯅ ꯄꯨꯂꯤꯁꯇ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅ ꯐꯗꯧ ꯃꯥꯜꯂꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯠꯂꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯐꯝꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯒꯗꯧꯔꯤꯒꯦ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯗꯤ ꯀꯜꯂꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯑꯩꯈꯣই ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨ ꯑꯩꯅ ꯃꯗꯨꯒꯤ ꯊꯧꯗꯥꯡꯗꯣ ꯑꯩ ꯂꯧꯖꯒꯦ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯊꯥꯖꯒꯗꯧꯔꯤꯒꯦ ꯀꯔꯤꯃꯠꯇ ꯊꯥꯖꯔꯔꯣꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯂꯣꯠꯄ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯂꯣꯠꯄ ꯉꯝꯂꯝꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯗꯨꯕꯨ ꯇꯥꯖꯧ ꯑꯩꯈꯣꯏꯅ ꯂꯣꯠꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯗꯧꯔꯤꯅꯣ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯂꯒ ꯊꯝꯒꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯩ ꯆꯥꯛꯂꯛꯄ ꯇꯥꯕꯅꯤ ꯇꯥꯖꯧꯒ ꯏꯇꯩꯃꯒ ꯑꯉꯥꯡ ꯑꯁꯤꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯅꯅꯥꯎ ꯑꯩꯅ ꯂꯧꯖꯒꯅꯤ ꯅꯅꯥꯎ ꯑꯩꯅ ꯃꯗꯨꯒꯤ ꯗꯥꯏꯇꯗꯣ ꯑꯩ ꯂꯧꯖꯒꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯗꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯁꯦꯝ ꯁꯥꯗꯅ ꯍꯥꯏꯔꯕꯁꯨ ꯊꯥꯖꯕꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯅꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ ꯐꯔꯦ ꯄꯨꯂꯤꯁ ꯂꯥꯛꯒꯅꯤ ꯍꯥꯏꯕ ꯌꯥꯕ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯍꯥꯏꯔꯁꯤ ꯊꯥꯖꯗ꯭ꯔꯒꯅ ꯊꯥꯖꯗꯕꯒꯤ ꯊꯣꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯏꯆꯥ ꯕꯦꯕꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯃꯨꯛ ꯀꯜꯂꯅꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯗ ꯇꯥꯖꯧ ꯂꯣꯠꯄꯒꯤ ꯂꯣꯠꯄ ꯑꯗꯨꯝ ꯂꯣꯠꯂꯁꯤꯔ ꯇꯥꯖꯧ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯣꯠꯀꯗꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯁꯤꯕꯣ ꯇꯥꯖꯧ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯅꯥꯕꯨꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ ꯇꯥꯖꯧ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯈꯨꯝ ꯃꯥꯟꯅꯅ ꯈꯨꯝꯂꯕꯗꯤ ꯑꯗꯨꯕꯨ ꯀꯥꯟꯊ ꯋꯥꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯗꯕ ꯉꯥꯡꯒꯗꯧꯔꯤꯒꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯗꯣ ꯄꯨꯂꯤꯁꯅꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯀꯌꯥꯗ ꯃꯈꯣꯏꯅ ꯈꯪꯗꯨꯅ ꯂꯥꯛꯂ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯀꯔꯤꯁꯨ ꯊꯥꯖꯔꯣꯏ ꯑꯗꯣ ꯇꯥꯖꯧ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯕꯦꯕꯤꯒꯤ ꯊꯧꯗꯣꯛꯁꯤ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯄꯜꯂꯒ ꯇꯥꯖꯧ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯈꯨꯞ ꯆꯞ ꯃꯥꯟꯅ ꯈꯨꯝꯃꯁꯦ ꯇꯥꯖꯧꯁꯨ ꯋꯥꯐꯝꯁꯦ ꯇꯥꯖꯧꯅ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯇꯩꯃꯁꯨ ꯂꯧ ꯆꯠꯂꯨꯕꯗꯒꯤ ꯂꯧꯗꯒꯤ ꯍꯜꯂꯛꯄꯗ ꯊꯧꯗꯣꯛꯁꯤ ꯑꯗꯨꯒ ꯏꯇꯩꯃ ꯄꯨꯡ ꯆꯞ ꯃꯥꯟꯅꯔꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤ ꯑꯌꯨꯛꯀꯤ ꯉꯜꯂꯤꯉꯩꯗ ꯄꯨꯡ 8ꯗ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯆꯠꯂꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯤ ꯇꯥꯖꯧ ꯄꯨꯡꯁꯤ ꯆꯞ ꯃꯥꯟꯅꯔ ꯑꯗꯨ ꯏꯇꯩꯃ ꯄꯨꯡꯗꯣ ꯑꯝꯇ ꯏꯇꯩꯃ ꯈꯪꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯄꯨꯡ 8 ꯑꯗꯨꯒ ꯏꯇꯩꯃ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯤ ꯆꯥꯛ ꯆꯥꯗꯅ ꯆꯠꯂꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯅ ꯆꯠꯂꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯒ ꯊꯕꯛꯁꯤ ꯀꯅꯥꯒꯤꯅꯣ ꯍꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯗ ꯆꯠꯄꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯁꯤ ꯇꯥꯖꯧ ꯌꯥꯕꯤꯔꯒ ꯇꯥꯖꯧ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯧꯗ ꯑꯗꯨꯒ ꯇꯥꯖꯧ ꯑꯩꯈꯣꯏ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯏ ꯍꯥꯏꯕꯁꯤ ꯆꯞ ꯃꯥꯟꯅꯅ ꯇꯥꯖꯧ ꯄꯨꯡ 11ꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯧꯔꯦ ꯇꯥꯖꯧ ꯌꯥꯔꯦꯀꯣ ꯇꯥꯖꯧ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯧꯗ ꯆꯠꯂꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯐꯣꯟꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯌꯦꯡꯈꯠꯂꯗꯤ ꯑꯩꯈꯣꯏꯅ ꯂꯧꯗ ꯆꯠꯄꯗ ꯀꯔꯤꯅꯣ ꯇꯥꯖꯧ ꯃꯈꯣꯏꯅ ꯈꯪꯗꯣꯏꯗꯨꯕꯨ ꯀꯩꯅꯣ ꯂꯧꯗ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯩ ꯐꯣꯟ ꯄꯨꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯂꯣꯀꯦꯁꯟ ꯃꯥꯟꯅꯗꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒ ꯂꯣꯀꯦꯁꯟꯗꯨ ꯀꯣꯏꯑꯣꯟ ꯑꯣꯡꯉꯤ ꯍꯥꯏꯔꯒꯁꯨ ꯂꯧꯒꯤ ꯃꯔꯨ ꯃꯔꯥꯡꯒꯤꯗꯃꯛꯇ ꯀꯩꯊꯦꯜ ꯊꯣꯛꯕꯅꯤ ꯍꯥꯏꯔꯁꯤ ꯑꯗꯨꯕꯨ ꯀꯩꯊꯦꯜꯗꯨ ꯀꯅꯥꯒꯤ ꯗꯨꯀꯥꯟꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯨꯕꯅꯣ ꯀꯔꯤ ꯄꯣꯠ ꯂꯩꯕ ꯆꯠꯂꯨꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤ ꯈꯨꯝꯒꯗꯣꯏꯕ ꯑꯁ ꯇꯥꯖꯧ
ꯑꯗꯨ ꯌꯧꯅ ꯀꯩꯁꯨ ꯍꯪꯉꯣꯏꯁꯤ ꯑꯗꯣ ꯇꯥꯆꯧꯅꯅꯦ ꯑꯗꯨ ꯍꯪꯉꯛꯀꯅꯦꯅ ꯈꯜꯂꯒꯅ ꯁꯤ ꯀꯨꯃꯥꯔꯒꯤ ꯗꯨꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨ ꯃꯔꯥꯡ ꯂꯩꯕ ꯆꯠꯂꯨꯕꯅꯦꯅ ꯍꯥꯏꯔꯁꯤ ꯑꯗꯣ ꯀꯨꯃꯥꯔꯒꯤ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯔꯨ ꯃꯔꯥꯡ ꯂꯩꯕ꯭ꯔꯥꯅ ꯍꯪꯕꯗ ꯀꯨꯃꯥꯔꯅ ꯂꯥꯛꯇꯦ ꯍꯥꯏꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯑꯁ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯃꯤ ꯆꯤꯜꯂꯝꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯗꯅ ꯂꯥꯛꯑꯦꯅ ꯇꯥꯆꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯤ ꯇꯥꯆꯧ ꯑꯗꯨ ꯌꯥꯔꯦꯀꯣ ꯇꯥꯆꯧ ꯀꯩꯝ ꯈꯟꯕꯤꯔꯣꯅꯨ ꯇꯥꯆꯧ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯀꯩꯊꯦꯜꯗꯁꯨ ꯑꯩꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯑꯩ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯂꯩꯔꯨ ꯃꯗꯨꯒꯤ ꯔꯤꯁꯤꯞꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯏꯇꯨ ꯁꯤꯒꯤ ꯔꯤꯁꯤꯞꯁꯨ ꯌꯥꯎꯔꯤ ꯑꯩꯁꯨ ꯐꯣꯟ ꯂꯣꯀꯦꯁꯟ ꯃꯥꯟꯅꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯁꯨ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯀꯣꯛ ꯆꯤꯛꯄꯒꯤꯗꯃꯛꯇ ꯒꯨꯂꯤ ꯂꯩꯔꯨꯕꯅꯦ ꯍꯥꯏꯕꯗ ꯁꯤ ꯑꯗꯨꯝ ꯎꯠꯂꯒ ꯌꯥꯅꯤ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯤꯡꯈꯨꯝ ꯆꯞ ꯃꯥꯟꯅꯔꯒ ꯇꯥꯆꯧ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯇꯥꯔꯕꯗꯤ ꯇꯥꯆꯧ ꯕꯦꯕꯤꯒꯤ ꯃꯁꯥ ꯅꯥꯕ ꯐꯔꯅꯤ ꯑꯗꯨꯕꯨ ꯇꯥꯆꯧ ꯑꯩꯈꯣꯏꯗ ꯄꯥꯟꯁꯤꯜꯂꯛꯀꯗꯧꯕ ꯑꯦꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯔꯦ ꯇꯥꯆꯧ ꯇꯥꯆꯧ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯋꯥꯐꯝꯁꯦ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯏꯇꯩꯃ ꯈꯪꯉꯤꯀꯣ ꯏꯇꯩꯃ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯅ ꯍꯥꯏꯔꯒ ꯋꯥꯐꯝ ꯑꯗꯨ ꯇꯝꯃꯗꯤ ꯀꯔꯤ ꯀꯥꯏꯒꯗꯒꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯏꯃꯦ ꯍꯥ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯀꯅꯥꯅ ꯊꯥꯖꯒꯗꯧꯔꯤꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯇꯥꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒ ꯑꯩ ꯖꯦꯜꯗ ꯆꯪꯈꯤꯕ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯅꯈꯣꯏ ꯕꯦꯕꯤꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯅꯈꯣꯏꯅ ꯁꯦꯝꯃꯛꯄ ꯇꯥꯕꯅꯤ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯆꯍꯤ 15 ꯆꯍꯤ 10 ꯑꯩ ꯖꯦꯜꯗ ꯁꯣꯏꯗꯅ ꯂꯩꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯏꯃꯨꯡꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯍꯧꯕ ꯇꯥꯕꯅꯤ ꯇꯥꯆꯧ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯕꯒꯦ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯇꯥꯆꯧ ꯂꯣꯏꯅ ꯌꯥꯔꯣꯏ ꯄ꯭ꯂꯥꯟꯁꯦ ꯑꯃꯨꯛꯇꯅꯦ ꯐꯖꯅ ꯑꯃꯨꯛꯇ ꯁꯦꯝꯂꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯨꯂꯤꯁ ꯁꯣꯏꯗꯅ ꯌꯧꯔꯛꯑꯅꯤ ꯁꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯄꯨꯡ 7ꯗꯒꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯁꯨꯕ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯧꯗ ꯆꯠꯂꯦ ꯄꯨꯡ 11ꯗ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯂꯩꯔꯝꯃꯦ ꯍꯥꯏꯁꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯊꯧꯗꯣꯛꯁꯤ ꯇꯨꯃꯤꯟꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯊꯧꯗꯣꯛꯁꯤ ꯏꯀꯥꯏꯕꯗꯒꯤ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔ ꯃꯇꯨꯡꯗ ꯑꯉꯥꯡꯁꯦ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕꯅꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔꯁꯨ ꯂꯣꯏꯅ ꯀꯥꯏꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯦꯜ ꯑꯃꯠꯇ ꯂꯧꯕꯤꯔꯔꯣꯏ ꯍꯥꯏꯔꯦ ꯃꯁꯤ ꯈꯛꯇꯪ ꯍꯥꯏꯁꯤ ꯑꯗꯨꯒ ꯑꯇꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯄꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯇꯥꯆꯧ ꯃꯁꯤ ꯈꯛꯇꯪ ꯑꯗꯨꯕꯨ ꯀꯟꯗꯥ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯕꯁꯦ ꯇꯥꯆꯧ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗꯤ ꯃꯈꯥ ꯇꯥꯕꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯈꯨꯝꯃꯁꯤ ꯍꯦꯛꯇꯃꯛ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯍꯪꯂꯛꯀꯗꯕ ꯅꯠꯇꯦ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯨꯝꯃꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯂꯁꯦ ꯐꯔꯦ ꯇꯥꯆꯧ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯌꯥꯗꯦꯀꯣ ꯁꯨꯞꯅꯇꯒꯤ ꯑꯩꯈꯣꯏ ꯕꯦꯕꯤꯒꯤ ꯃꯇꯥꯡꯁꯤ ꯈꯛꯇꯗꯅꯤꯀꯣ ꯑꯇꯩ ꯀꯔꯤꯃꯇ ꯍꯥꯏꯒꯨꯝꯁꯤ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯁꯤꯀꯣ ꯌꯧꯁꯤꯜꯂꯦ ꯇꯨꯃꯤꯟ ꯂꯩꯁꯤꯀꯣ ꯀꯩꯅꯣꯝꯇ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯕꯦꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯅꯦ ꯁꯥꯔ ꯕꯦꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯁꯥꯔ ꯁꯟꯖꯣꯏ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯥꯟꯇ ꯁꯤꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯃꯦꯃꯤ ꯊꯧꯗꯣꯛꯁꯤ ꯇꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯒꯨꯝꯕ ꯀꯦꯁ ꯑꯃ ꯄꯨꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯒꯠꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯊꯧꯗꯥꯡ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯃꯗꯨ ꯍꯥꯟꯅ ꯀꯟꯕꯅ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕꯤꯕꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔ ꯅꯝꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯥꯔ ꯌꯥꯔꯒꯗꯤ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯈꯪꯍꯟꯅꯤꯡꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯅꯕꯅꯦꯅ ꯈꯜꯂꯒꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤꯗ ꯁꯨꯝꯕ ꯄꯨꯔꯛꯀꯗꯧꯔꯤꯒꯦ ꯂꯥꯜꯂꯕꯗꯤ ꯂꯥꯜꯂꯦ ꯆꯨꯝꯂꯕꯗꯤ ꯆꯨꯝꯃꯤ ꯃꯗꯨ ꯎꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯅꯠꯇ꯭ꯔꯅꯤ ꯑꯗꯨꯒ ꯑꯗꯨꯛ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯀꯨꯞꯁꯜꯂꯒ ꯊꯝꯒꯦꯅ ꯈꯜꯂꯤꯁꯤꯅ ꯀꯔꯝꯕ ꯋꯥꯈꯟꯗ ꯅꯠꯇ꯭ꯔꯒꯅ ꯊꯧꯗꯣꯛ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯊꯣꯛꯍꯜꯂꯤ ꯖꯥꯠꯂꯣ ꯅꯠꯇꯦ ꯁꯥꯔ ꯑꯗꯨꯒꯨꯝꯕꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕ ꯌꯨꯝꯊꯪꯅꯕꯗ ꯆꯤꯡꯅꯕ ꯀꯅꯥ ꯂꯩ ꯅꯠꯇ꯭ꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯅꯕ ꯀꯅꯥ ꯂꯩꯕ ꯁꯥꯔ ꯃꯤꯗꯤ
ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯔ ꯑꯩꯈꯣꯏ ꯂꯧꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯁꯥꯔ ꯂꯧꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯌꯥꯏꯗ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯁꯥꯔ ꯋꯥꯐꯝ ꯑꯁꯤ ꯇꯝꯕ ꯉꯝꯖꯗ꯭ꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯣꯁꯟꯗꯣ ꯈꯪꯖꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯇꯥꯗꯕꯗꯤ ꯌꯥꯗꯕꯅꯤ ꯂꯧ ꯆꯠꯂꯨꯕꯁꯦ ꯀꯅꯥꯒꯤ ꯂꯧ ꯆꯠꯂꯨꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯒꯤ ꯂꯧ ꯆꯠꯂꯒ ꯏꯄꯥ ꯄꯥꯈꯠꯂꯤꯅ ꯀꯔꯤꯒꯤ ꯅꯠꯇꯦ ꯁꯥꯔ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯨꯕꯅꯤ ꯂꯧꯗ ꯁꯥꯔ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯃꯥꯅꯤ ꯃꯥꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯂꯧꯗ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛꯇꯗꯤ ꯂꯧ ꯁꯨꯕꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯂꯧꯗ ꯀꯔꯤ ꯊꯕꯛꯅꯣ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯁꯤ ꯁꯥꯔ ꯃꯅꯥ ꯃꯁꯤꯡ ꯍꯪꯒꯥꯝ ꯃꯔꯨ ꯁꯥꯔ ꯀꯔꯤ ꯍꯨꯟꯅꯕ ꯑꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯥ ꯃꯁꯤꯡ ꯍꯪꯒꯥꯝ ꯃꯔꯨ ꯀꯔꯤꯝꯇ ꯍꯨꯟꯗ꯭ꯔꯤꯕ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛꯇꯗꯤ ꯑꯌꯥꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯂꯣꯏ ꯍꯨꯟꯅꯔꯦ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯍꯨꯟꯗ꯭ꯔꯤ ꯍꯥꯏꯕ ꯁꯥꯔ ꯑꯇꯩ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯨꯟꯕꯗ ꯍꯧꯈꯤꯗ꯭ꯔꯕ ꯁꯥꯔ ꯑꯗꯨꯗꯒꯤ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯍꯋꯥꯏ ꯃꯪꯒꯟ ꯀꯔꯤ ꯈꯔ ꯍꯨꯟꯁꯤꯔꯅ ꯁꯥꯔ ꯁꯨꯝ ꯍꯣꯠꯅꯖꯔꯝꯕꯅꯦ ꯁꯥꯔ ꯍꯣꯏ ꯌꯥꯝꯅ ꯐꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯨꯝꯗ ꯊꯝꯃꯝꯃꯒ ꯃꯇꯧ ꯀꯔꯝꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤ ꯑꯍꯨꯝ ꯊꯕꯛ ꯂꯣꯏꯅ ꯁꯨꯕ ꯆꯠꯊꯣꯛꯑꯒ ꯑꯉꯥꯡꯗꯨꯅ ꯌꯨꯝꯗ ꯊꯝꯃꯝꯃꯤꯁꯤꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯇꯩ ꯁꯥꯔ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯕ ꯂꯧꯗ ꯑꯉꯥꯡ ꯄꯨꯒꯗꯕꯁꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯄꯨꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕꯅꯤ나 ꯁꯨꯝ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯁꯨꯝ ꯃꯊꯟꯇ ꯁꯥꯟꯅꯔꯒ ꯂꯩꯍꯧꯕ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯃꯉꯣꯟꯗꯒꯤ ꯋꯥꯍꯪ ꯄꯥꯍꯪꯕꯗ ꯁꯥꯔ ꯑꯉꯥꯡꯅꯤꯅ ꯆꯨꯝꯅ ꯈꯨꯝꯒꯗ꯭ꯔꯥ ꯂꯥꯟꯅ ꯈꯨꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯑꯉꯥꯡꯁꯤ ꯆꯍꯤ 7 ꯁꯨꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯆꯨꯝꯕꯅꯦ ꯁꯥꯔ ꯆꯍꯤ 6-7 ꯑꯗꯨꯃꯥꯏꯅ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤ ꯃꯇꯥꯡꯗ ꯃꯤ ꯃꯃꯤꯡ ꯍꯥꯏꯕ ꯉꯝꯕ ꯃꯁꯛ ꯇꯥꯛꯄ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯑꯉꯥꯡꯅꯗꯤ ꯃꯥꯅꯗꯤ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯕꯗꯁꯨ ꯃꯥꯅꯁꯨ ꯈꯪꯕꯒꯤ ꯃꯑꯣꯡꯁꯤ ꯂꯩꯇ꯭ꯔꯕ ꯁꯥꯔ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯗꯣ ꯀꯔꯤꯝꯇ ꯐꯥꯅꯤꯡꯗꯕ꯭ꯔꯣ ꯁꯥꯔ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯅꯥꯅꯤ ꯍꯥꯏꯔꯨꯅꯤ ꯁꯥꯔ ꯊꯧꯗꯣꯛꯗꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯍꯧꯕ ꯅꯠꯇꯕꯅꯤꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯐꯥꯅꯤꯡꯂꯒꯁꯨ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯂꯩꯗꯅ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯏꯆꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯕꯤꯌꯨ ꯍꯥꯏꯗꯅ ꯄ꯭ꯔꯤꯡ ꯆꯣꯡꯉꯒꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯕꯗꯨꯁꯨ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯤꯕ ꯃꯤ ꯑꯗꯨ ꯁꯦꯡꯅ ꯄꯨꯊꯣꯛꯄꯤꯌꯨ ꯏꯆꯥꯗꯨ ꯍꯥꯠꯂꯤꯕ ꯃꯤꯗꯨ ꯁꯦꯡꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯁꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯅꯩ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯅꯤꯡꯗ꯭ꯔꯣ ꯁꯥꯔ ꯊꯝꯅꯤꯡꯉꯤ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯆꯒꯗꯧꯔꯤꯁꯤ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏꯅ ꯐꯥꯍꯟꯅꯤꯡꯗꯣꯏꯗꯨ ꯀꯅꯥꯅೋ ꯍꯥꯏꯕꯗꯨ ꯃꯗꯨ ꯈꯪꯖꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨ ꯄꯨꯂꯤꯁꯅ ꯊꯤꯕꯤꯌꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯁꯤꯅꯤ ꯁꯥꯔ ꯇꯁꯦꯡꯕꯗꯤ ꯂꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯀꯥꯟꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯈꯤꯕ ꯃꯤꯗꯨ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯪꯂꯒꯁꯨ ꯃꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯇꯨꯡꯗ ꯅꯤꯡꯗꯣꯟ ꯄꯣꯡꯒꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯁꯥꯔ ꯏꯁꯥꯁꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯏꯆꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯗꯨ ꯈꯪꯂꯒꯁꯨ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯉꯥꯛꯄꯤꯔꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕꯗꯨ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ ꯃꯗꯨꯅ ꯅꯠꯇ꯭ꯔ ꯑꯗꯨꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯐꯥꯎꯕꯗ ꯍꯧꯖꯤꯛꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯁꯤ ꯅꯠꯇꯦ ꯁꯥꯔ ꯃꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯍꯌꯦꯡ ꯗꯥꯛ ꯑꯃ ꯂꯩꯍꯧꯒꯗ꯭ꯔꯥ ꯈꯟꯖꯕꯗꯒꯤ ꯁꯥꯔ ꯋꯥꯐꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤꯔꯥ ꯍꯥꯏꯗꯅ ꯈꯟꯖꯔꯨꯕꯅꯤ ꯁꯥꯔ ꯌꯥꯝꯅ ꯐꯩꯅꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯗꯨꯛ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗꯕ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯃꯔꯥꯜ ꯂꯩꯕꯗꯨ ꯈꯪꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯅꯨꯃꯤꯠ 4-5ꯅꯤ ꯅꯝꯁꯤꯜꯂꯒ ꯊꯝꯃꯒ ꯑꯉꯥꯡ ꯑꯁꯤ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤ ꯕ꯭ꯂꯤꯗꯤꯡ ꯊꯣꯛꯑꯝꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯂꯥꯌꯦꯡꯕ ꯂꯥꯛꯄꯒꯤ ꯋꯥꯁꯨ ꯂꯩꯇꯦ
सर हन्ना हन्ना हाइजरे वारो बिबेत इचानुपी की तुंगी पुंसी की खलगा इचानुपी की तुंगी पुंसी की खलगा मरा लेबम मिसिंग दो कनानो हाइदुन थिदोनिंग बफाउदो बसिने ने ngangni se सर हौजिति सर मधु पुनमक तो खंगलबनी सर सर मरा लेबदु कनानो हाइबदु थिदोपिरगा सर सोइदनमकी फाबियो सर मखोइबु चेराक पिबियो अखोइ थिबे याबा थिजगी अदुबु ख्वाइदिंग लालिबदि वफम से तुमिनो लोसन लेरगा नमदने खोइने खंगपदि मफम से हंगबा लाकपगी वानि फरे दु एड्रेस कदे वाइन एड्रेस मनिंग सिंह सर लोकसिपात करी मनिंग सिंह लोकसिपात हैबा मानि सर थौदोक थोखिबसि ngasiदगी नुमिन मरिनी मानि सर ओ मफम अदुददि मीदी यामना ताबदि उदेना सर मीदी चिंग मपान अदोमदा यामना ताब अखोइना पाट मया दाइदा ताबन युमबुदि खर खर दे दुम ताइ अदुबु कितंग लन मगनि सर अयामबा पाट लोमदा थबक सुबा लौदा थबक सुबा चटपना अयामबा खोइगे सिनफम ओइबा सर अदुगा वफम अदुना अखोइसु हिंगनबो होनजबनिना नोंगानबदगी थोखरगा सर चाक चाबोय चादबोय तौरगा अदुदि नमित अदुसु चाक अमत चादना माने सर अयुकी पुंग 8 तगी थबक सुबा थोरगा युमदा चाक चाबा लाखिबनि सर युमदा चाक चाबा लाखिबा पिगलिबा अंगांग अमनि युमदा थमम्बा हलकपा मतमदा अंगांग दो युम याइदा माने सर युम याइदा वखल तादना फरे फरे अंगांग दो हजि फिबम खर फगले हबनिना अंगांग अदुगी स्टेटमेंट अखोइ लौनबो होनबा ताइ अदुगा खोइसु इन्वेस्टिगेशन अमा तौदबा याद अदुगा नखोइ अहुमकी फोन नंबर अमुक्ता पिबिरो फनी सर सर इरगा संतोष सर सिलेजर तेबी सर सिदा लेजर ओ याम नुंगाइजर अदो अखोइसु डॉक्टर दो मुतंग उनजरुकी अदुगा वाफम अमना तसेना वाफम से चेनेरिबा मिदु खंगगदि अखोइदा लोटपिगन मी ओइदु कनानो कयुमनो महाक कमदौना थौदो से थोकी महाक अखोइना फगलग वहंग पहंगबा अखोइदो मग याइको अदुगा इमुंग मनुंग नि सागैनि अदुगा कंखनरिबने हाइदुना कंखनना लेरम तारगदि मदु अफबोइरो मरा लेबा मी मबु लोसिनबा हाइबसे लोसिलिबदुसु मदु सेराक फनिंगाइ ओइबे सर अदुगुम करिम तलिति एनीवे अमबोरे अंगांग दुगी स्टेटमेंट लोबा याब्रा हाइबदु डॉक्टर गा तानाखिगे अदुगा तंगाइ फदरगना नखोइगी मफम अदुदा चलगा थौदोक थोफम अदुदा इंक्वायरी तोबा ताबने वारी सिगी मखा हयेंग अमुक ताबिरसि Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai. 하나는 타가처링 아세기 인스펙터 되야이 따비리바
tangkak tali singa maga chahunga kuntraga ni thoi shuba asiba phumba mari shuba tangkak ayeng tangkak asigi makha mokta bisi wari singa si loiba do magya de wari sigi lai khaira ga chatpanina ekdama loibe ya de hai tare minute nifu ga humdoi mari heta changjin gi ado sanabada dum kara laksale hai tare thank you so much tabi rivasing wari sigi matang sinani aduna yamno sang wari mana te na me amno sun bhajar me sanara kan yarak ta bhai batai aduna thank you so much ngasigi suruga beri bapum namak bibiro po comment kar tentang no pasage thank you so much bemala konsomi ma bemala thagachari longjam chaning kombi loiba khangaude hoi menani phu se khangaude rina hidam thagachari wari se am fazai makha ngai jari tapiri bogi road oinam thagachari wari nungai tapirakpa thagachari thonawjam siba thagachari kangjam sunita thagachari anoba ID yam yawire hana tabi basingla duga live topirakpada aina pajadriba yam yawi thagachari hanana aduga madam ma'am chawing angom thagachari kamong dagi aduga madam ma'am chawi kamong da khara phabra radio khara yengbiu khara sem saba toba yawbani hoi phone da tabana bade khoi da kanai edor ga su radio da tabiraga di ta da ba me ama halaman sing yum da tahan be yai dano ko anana anoba mafam sing taba le rasu haibiro puning yo warol do rasu natraga chumna gi khoi gi number da message tawbiro inbox da DM tawbiro aduga Razauddin Khan thagachari siba phunlobi angang no pi masa si tapiri khangdri wari yamina si madam binodini khomram thagachari wari si makhaing ngai batare yes ima bimala thagachari lalita yengkom thagachari thanawsam siba hoi tadana taradi makok ta gitabiyo wari si kitang asi gide kitang lubuni hai tare aduga thank you so much atai wari sabir thagachari nungai kan loi kri makha ngai jari tapire thank you Rosan Oinam Yaifari Inspector te I guess Inspector te I nungai jari Sanjarmam Tomishana thagachari aduga Lalita ingkom thagachari ngamiton ori si phajai yes tapira kwa thagachari wari si kitang lubo wari ni hai tare tamaino thank you so much loin chenka kare yongkai bam helen thagachari ngasi gi tangkak yamna chana loi kre makha khorona ngai jari tapire thank you so much beman ni thau khong dagi ngasi gi wari thagachari chin manau pakhum bhajakre tapire thank you so much karukowa suranjoy takhel dagi thagachari live tawa phongjare tapirakpa thank you so much Amjad Khan thagachari Rohia Sharma live makok dagi tahodre soidana tabiyo Purajam mami madam thagachari wari hapere pe me amadum logic ta khangamani ada wari si me yangu mana da wari mani adu no wari se ke nom di lak to ni yeminarasi gamai gi dalok ta de ngai je happy gan ngai tapire hoi thagachari gamai gi dama happy gan ngai na tapire thagachari Razauddin aduga tanawjam siba thagachari tangkak sida yawbiba sigi yawbiri basing thank you comment masa mani ga tentang na pajaki ge mayamna koi pibiro pa comment hai tare si pabagi ngai basu lei ngasai gi sor loi hondok jaba hai tare ni ko sangai wajaru mayam sor loi in hondok jaba thagachari inspector te gi family sing mathang nongmagi sum hengat pirakpa hai batare lanchina inspector te gi tabiri basing se aduki matik masing se hana dagi handa gre hai batare adubu net amuk yarakpa khara mo hankalakpa net thingba khudingi masing se jar handai thank you so much thagachari adubu support to bir yamasu yamdar su lising kun thradang tabiradi hingba dum ngamjare mayam adra khoinam putorokkadur inspector ta agi series web series oina putorokkadur ba sida so haitar inspector ta agi yamna maroi ba serial sing asina ojagadori bani aduna thank you so much thagachari thanawjam siba dung abiton
थागचरी सर्जेंट थागचरी हना ओलेनगा इगे तुमदा मखै होनबाना होय मसे खोई थौनी हाइतारे पुंग अहुम मरी सिदने खोइना तुमजरिसे अदना अवाबनी तुमदबासी फतबदी फतबा अदबो खितंग पुंग मरी मंगा तुंगरदी थैंक यू सर ललिता एंकोम थागचरी दाबुंग लेसांगोम थागचरी थैंक यू सो मच याउबी दमा अदुगा थागचरी थियाम बेनासकी देवी वरी फजै तापिरकपा थांजमंजना सरंगसगी फोम्बा फोर तंका खनिंगा लेतना नुंगाइजेना तापिरकपा अदुगा इमा बेमला कोंचम थागचरी नोमाइ थेममता वरी नुंगाइना तापिरकपा अदुगा लाइश्रम राधा गांगमई हैप्पी चकान गानगाय न तापिरकपा थागचरी गांगमई याम पिबिरे मैम मैडम बेनोदेनी थागचरी ngasi wari siba phumba wari nuaijai tapirakpa थागचरी मैडम koi punna honaminasi punna hingminasi mayam punna family gi members sing wari taminaraga nungai na khoi gi thodang macha macha longminaraga cho cho thodang longminaraga थागचरी memsa yendre mam nungai ra khanda loi kre ha ye mungai bu wa dawri थागचरी kitang honajagi ge aduga february gi tang ama swai gi de haitare koi pungpham je kitang ngangkhatna tawba yabra haiba yengjarake mayam koi thabai ngang khara sindok jinjin dorokpagi haitare swai de di khara kitang handarani na khalle amore थागचरी puna ma aduga sarjenta थागचरी hana message ta puning thogot pirakpa aduga sakhi yona थागचरी aduga aronia koijam chumani sir live the 3k yoba ukre nata pire chumani live te am yobirami live se tum thank you na hawaidi am se tum wari se tarakpagi paring tarakpagi taningbagi kano lerami haitare tarugi dradi kauthu e haitare sini nakna leram base kitang tamna gi bede ta kawen masi kudam ma sini ana meda haitare ni ahan meda inspector te fazana horok ko mi is live ta leram je mi lising ani ge chamga ohom leram me adai corona muna sale corona na bade mi khara handagre adagi numit taraga tareni tarani pani pura lepure inspector te ai adugi matung ai operation to bodi numit humni khakta ne lep khiba adugi manung sung lep khidre si khakta nei na lep khibase adudagi out of station oiba gumba amma gumba lepa ani lepa gumba adugi matung dagi lan lakre lan hek lakibadagi megi lan gi mangoina na maga lekita samta gi haitar hek tawgibado channel hek tawgibada mi loi handagi haitar anobo channel amda lakpada adubo anobo channel da mi lising humudra ga mari humudra ni pan phangki aduga sanajaki tha nirom tangkak mayam ade dom de yawgram ne thank you so much थागचरी aduga hari badu de gemuk handagi bani adudagi amuk fare kara faraga hankale ena la e hana gumna la adagi de amuk lan sinamuk handakibne haidare lan dudagi handare thatare nipan ne thingure kara fare na tor handa amuk thingu dudagi laina ji henjan gimne haidar adubu kesu kaide matam na poropani sanabi masini mi ogi punchi da sodom thoi somna थागचरी gonita nong tomam thank you anjana थागचरी yawiri ma mayam punamak message sai comment ayam pajare laisram radha थागचरी aduga comment sing mayam pibirakliba mayam punama pu hanan oina थागचरी aduga sakhi yumna ima थागचरी gangmai happy gangai tapire थागचरी bemola ima aduga yawbiri basing konthok jom thambal laisram radha थागचरी rosan oinam lengdana damak lehori ngasi pawba kharadi dum leho khini damak wakhalon manaba singdi adana thank you so much loisin jage ngasi gi dumta dima tang asida daga oza sarat kumar थागचरी hana pabai fa puno oiminasi sadok chari bathorom dima tang asi loisin jage daga makha tarakpadi aiscom na damak lanthok saki gani haujuki damak tadi tabiriba sing mayam punamak loisin jage ayuke pung tarung makhai taba matamdagi tholiba e pau khomjen mayam maduga discussion ayuki angan matam mayam da khudol tamjage mayam taminasi pabai ai paba punama koiminasi rajen chana sanjan mam थागचरी hana aduga thangjamanjana थागचरी aroibada yawbiragliba pumnamak
फेसबुक लाइव ता लेबिरिबा मसिंग यामलबा मियोय अनिबसु तराम नोक्सरी थागचरी पुनमपु खुरुमजरी हिमालय बाना याइफरी हिमालय बाकेदम हिमिनसी खुरुमजरी